Myanmar ga tainaba India gi Ngamkhei Sambal Kharagani. Amit Shah India ga Myanmar ga tainaba Ngamkhei da Ngamkhei Sambal khaduna Myanmar gi miyoi athingba yaudana India da changlakpa thingani haina Union Home Minister Amit Shah na phongdokre. Myanmar da hojik thogliba irang marakta haukiba matam khara sig manungda India gi Myanmar Army personnel sing yauna masing yamlaba Myanmar gi miyoi sangsilakhibani haukiba numit khara nesida masing yamlaba Myanmar Army gi personnel sing Mizoram da sangsilaktuna laiba marakta Union Home Minister na Myanmar amadi India gi tainaba Ngamkhei Sambal khaba gi wafam phongdokibani. Assam Police Commando gi passing out parade ka mari leinaba thoram amada Home Minister na hai Bangladesh ki da tawbugumna India ga Myanmar ga lona Ngamkhei paring ngak sengani Ngamkhei da Sambal khaba sina laiba ani gi marakta lairakhiba Free Movement Regime FMR lairaroi. Myanmar amadi India ki lona mafam singda leiba miyoi sing amaga iman manaba amadi ethnic oiba mari leinabana haukiba sahi 1970 dagi leibak amagi miyoi sing atopa leibak amada passport amadi visa yaudana kilometer 13 phawba sangba yabaga loinana pung 92 leibagi ayaba pibani khwaidagi kon boina haukiba sahi 2018 da FMR review tawkibani. India amadi Myanmar gi lona bada Ngamkhei Sambal kharabadi Ngamkhei da leiba miyoi singna leibak amadagi amada sangba matamda visa yaudrabadi yararoi. Haukiba sahi 2021 gi February thada Myanmar gi lenga military na paisin khibadagi military junta gi mayokta leiba forcing da military ga akan mawong da khut thoknaduna lakhibani. Myanmar gi nongsup thangba sarukta leiba Rakhine state ta ethnic armed group Arakan Army na Myanmar Army gi camp sing loksin khibadagi haukiba tha ahum lomsida Myanmar military miyoi chatruk lom Mizoram da chensilakhi. Haujikchu chensilakpa military personnel sing Mizoram gi long talai district ta leiri makoi bo tho matamda maramda thakinabagi wafam matangda Mizoram government na center da pukhakre. Haukiba tha khara sida Mizoram amasung Manipur da masing yamlaba Myanmar gi misam sing chensilaktuna leibaga loinana Mizoram da chensilakpa Myanmar military gi personnel sing Manipur da puraglaga Myanmar da sinabagi thabak sing paikhatuna lakhibani. Center na thawoiraktabadagi CM yauna MLA sing resign tawnaba sem sakre. Chief Minister Nongthongbam Biren mahaki Cabinet Minister sing amasung tamge MLA sing pulap resign tawnaba thorang tawkhre hairi. Press na phangba thajaninga aba paw amagi matungina Chief Minister amadi mahaki Minister MLA sing punna mifam ama pangthoktuna hojik oiriba state ki mifam asida miyamna pamliba demand sing central government na piba ngamdragadi pham thadolasi haba wareba si laukibani. Mifam adu da charuk yakhiba MLA sing na tha mapan henjilaglaba Manipur gi irang asida center gi maikai interest kya lobidaba state ki sarkar na haiba wafam kaya tabidaba asida mai haunu saunaba wafam kaya phongdoki. Chief Minister na lusing duna ngasi nongtil pung 3 dagi numidang pung 9 makhai phawba MLA 30 yauduna mifam pangtholaga Manipur gi hojik oreba phibam asida kumna khana nainaki. Sigi mifam aduda Langtabal Kendra gi MLA Karam Syam Wangjing Tenta gi MLA Waunam Projen Hairok AC gi MLA TS Radhesyam Kaisamthong Kendra gi Independent MLA Nishikan Sapam Uripo Kendra gi MLA KS Ragumani Kairau Kendra gi MLA Rameshwar amadi Lamsang Kendra gi MLA S Rajendi yaukide. MLA sing asi Delhi da laikhibadagi mifam adu yaukide adubu hayengmak Imphal da thoraknaba khangankhre amadi makhoi gi Imphal thorakpagi ticket su kakre. Makhoi thungloraba matung hayeng numit jungba pung 12 makhai chatpada mifam amuk pangtholaga Chief Minister yauna sarkar paibada yauriba Minister MLA sing paktaknana pham thadokpagi phirem logani hairi.